Khurumjari ma'am, ngasi ki topic asidi satellite internet ki matangdani. Hauji aikoina sijinnariba internet asi maruoina mobile data dagi mathangda Jio fiber gi Airtel gi natragana BSNL gi broadband kaya asini. Adubu hana lairamliba sing asi ki mathakta amuk anobo oina Reliance Jio na atubu matamda satellite internet asi launch tarolagani. The Economic Times ki news amagi report ki matungina IN Space have the Indian National Space Promotion and Authorization Center na Reliance Jio bu satellite internet chalaiba yanabagi approve piragani hainisu fungdoli. Masida IN Space haibase aiko India gi ISRO have the Indian Space Research Organization gi masamani. Magi maru oiba mataw asina space ki oiba activity singbu public to service provide tawba asini. Jio ge satellite internet service asi Jio company ka SES Luxembourg based satellite communication provider company NES-na 51:49 ratio to punshillaga satellite internet service asi mayamda fangangadoribani. Luxembourg hariba country asi Belgium amasung Germany ani ki mayada laiba apikpa country amani. Hariba Jio satellite based broadband service asibu Jio space fiber haina maming thonkre. Satellite internet service asigi kana baharagadi khungangi kachin koya chinung manung kaya dasu internet service asi sirinaba fanghanba ngamgadoribani. Kudam moina aikoi Manipurda mobile internet data asi thingba matamda Jio fiber Airtel amadi BSNL ge broadband asi yawdaba jaga rural area kya ama leiri. Hairiba mafam sing adudadi wifi samlaga internet paiba habasa fangdrabani. Adubu satellite internet asi lakpa taragadi ngasai haikriba Jio fiber gi Airtel gi natragana BSNL gi cable dagi pushinba internet adu samdrabasu yumda aikoi gi Dish TV Tata Sky ki signal fangnabagi dama antenna khinba dumaina satellite internet kisu signal receiver gi antenna gumba ma khillaga internet service asi sirinaba yaragadabani. Reliance Jio na satellite internet service asi district mari da fawba test tokrabani. District Madi adudi Odisha ki Nabarangpur district, Gujarat ki Gir district, Chhattisgarh ki Korba district amadi Assam ki Jorhat district asini. Tasengna hariba service asi public na fajana sijinnaba yaraba matamda leiriba telecom service provider kaya asi hariba service asina dominant tawkhini haina khambibra. Loinana public da kayamuk yamna kanaba piba yabage habadu adom ki mod oina comment na phongdok piram. Losilakpa asida mayamna video asibu informative oi khangbiba taragadi channel asibu support obibo oina subscribe to biram.